ngasi akhoina laijariba mafam asi Imphal West ki manung chana leiba Lilong Meirenkhong Leikai dani akhoina ngasi unajagadariba guest asina body building ki field da mapalak Mr. World title phanglaba Arambam Boby ni hamba makta da taramna oksari. Thank you so much. Mr. Boby handak ta haukiba December tang 3 ta Thailand da pangthokiba body building ki championship da mapalak suba oina amu title amang lobire sida kari kanada credit peningi aduga karamba feel kari phawbige handak Thailand da tarik December ki tarik 13 dagi na 33 ni tasing badi 3 days pangthokpani masida ai competition di tarik 15 dani ai hantak mapalak suba title haidare si phangak pas dai duki matik nungai ba poi then aduga koi somna credit high bi rabni na credit sidi taseng badi ai credit masing ama khakta di piraro aduga khwadi maru oi bam su pijage kona ai ima ai baba ima na ipokpirak pani ai pokpirak tana sigi ngasi koi gi malem sida is maina kan tawbire ko sisu acho bai gi imai baba gi credit amani aduga yamna maru oi ba credit harigadi ai di koi gi public sina ibu nungsidana motivation mayam pibidana tawbi badagi nei ngasi bu hosibu hanbal itaba honaning bagi thauna ama ingonda feel tawri base tasengudi public yam important oi bage nomni public nei ingonda ngasi bu hi hello kanam hangbidra kanda I kasu interest lega donte adana public is very important aduna ai bu nungsibidana public na tawbiri se gidi sina nei ngasi bu smain sana jaba ngamjeri Boby na sana bagi competition tawgi manungda hadi sadaba ising thakta khotpa adugum bagi matang su kitang share tabi adugi awana do hai bitare ko hoy karigumba result lama phangna ba hona ba good result lama phangna ba hona ba khara I isa gi self ayamna kara haidare yam section by the mathau tawni aduna I competition me adadi I diet ki mam da yam section by dare I 4-5 days ga ising thakta bagi timing bom yauraki ko ai adagi mari mangani ai body weight se suppose ai 80 kg da sana bani na below 80 da sana bani samta ai 80 ai body weight 85 86 ka leba yawe adu ai 80 se lakno hona bada ada body weight se reduce tawna hona bada sa da bathak to mayam ahing tumba yada ba dum bagi awa budi adugi matik laikre adu bo high riba awaba mayam do adang sai phangai ba result do loi once result fangar kan da aina wa khri taw ki mayam loi kaw ki haidare yam nungare aduga mathang tarakpada akhoi gi Manipur state government na Boby gi demakta chobo program ma sendori handakta masi ahamba su oidna ado kari phawbi ge sigi matang dam ta habi as masi di ai di pramanga cha manarorni ai nahan ai mayam na news share to bi ai Guwahati lenga share to bi pada ai thengna jare khoi gi state government na ai se kai gumba honor tawgani khoi gi felicitate tawgani habegi namaina paper daga thengna udai di pura anga khre suddenly hantaki government sena khang awdana ai smine tawgani ma recognize tawgani khotkani ga enter ko sidai gi pura mang gumbani ai nei ai haijage yamna thajaru daba haidare adu yam nungai smine tawbirakna khoi gi ai makha taba mayam amusu laagadi mathang tabada masai body building haiba game se yamna waba yamna hard work su mathau taba financial su yam mathau taba ada koi without earning haidare si leitana sanabadi yadaba adu yumgi yes yumgi background phatra su yadaba aduna sumaina state government na mieng changjan biraktana body building line sida changjan birak pase tungi future da horei bai chininaugi singidam su yamna koigi achoba laibuk phaba chance amani aina haijagi punsida mai pake hairabadi hotnaba amadi khangba kanba tai haina Mr. World title lewrakraba Arambam Boby na haiki Boby laikhidraba Arambam ibomcha amadi Arambam ongbi dasumati debi gi manga suba machani nauna apokpa kainarakpa Boby punsigi awaba kaya thengnarakhe maki apokpi Arambam ongbi dasumati debi na awaba kaya mayoknaduna makhoibu yoklakhi
Lilong Meirenkhong Leikai dagi Boby ngasidi malem gi thakta thengnarakpa masa mau phaba changdamnabada Mr. World gi mapalak suba title phanglabani. Hauzik phawbagi thengnarakpa awa nungai gi matangda Bobyna kanagi sumateng yaudana hotnarakpagi awaba kayasu thengnai miyamna nungsibebagi thak asi yobangam libani haiki. Mapalak Mr. World title ki mingthol phangkhraba Arambam Boby miyamna pukning thauna hapiba amadi saugatpiba mathau tai.